Biring tabir ba khoi pun wapu image TV na taram oksa bagal loina na Rajesh Kumar na khurumjari ngasi gi maroi pauda Arambai Tengol gi wasak lo buchat khiba mahiroi nupa macha ani thiba khangkidre mahiroi khyana makhoi bu tek ta kaidana thadorak kadabani haina kolau lauduna rally chatkre I League 3rd Division da saruk yarunaba Class A FC Kaino team ngasi Youth Affairs and Sports Minister Govindas Konthawjamna lamthakre Maitai Jagoi gi chahi yankhai surakpagi Golden Jubilee Thoram numit nini pangthokre Loinana ngasi Delhi amasung akoibada leiba city singda magnitude 5.3 yauna yoha hakre mapungoi pau lobirasi Sekmai Police Station gi manung chana leiba Kobrut Laifam Lenda Arambai Tengol gi wasak lo buchat kiba sahi nauriba nupa masa ani thiba khangkidraba mioi ani asi akham awang lekai dagi Avinash Maibam sahi taruk apokpa Hemanta amadi Ningthaujam Anthony sahi tarapan kawi hairba mioi ani asi ngarang ayuk pung mapal helakpadagi Jawa motorcycle registration number MN01A AN3387 da yumdagi thokibani Makhoi anina sizin naramba mobile phone asi tracking tawbu matamda Senapati district ki mapam amada tabadagi thiba humbagi thawak sathabada amuba polythene amana haptuna Senapati oil pump manaktagi phangbangam khre CCTV footage amagi matung inna hairba mioi ani asi Kanglatombi romdagi Kangpopi romda sangchin khiba thengnare imung manunggi mioi dagi phangba pawgi matung inna mioi ani asi ngarang nongtil pung ani rom taba Pawbudi paw phawnarami makha tabadi paw phawnaba phangkidre hari thodok asigi matangda imung manunggi maikaidagi Lamsang Police Station da missing report ama thangat khre thodok asiga mari leinana ngasi nungthil Lamsang lambi miyamna ngaihak thingjilure hari loinana makhoi ani asi thiba khangdabadagi paw tabadagi Avinash ki imung manung wantharakduna hospitalized tawkre imung manunggi maikaidagi mangkhiba angang ani asi Sarkar amadi mari leinaba singna phangnanaba thibiu haina appeal torli Mahiroi animfam khangdana mangkhibagi mayokta mahiroi kya nangasi rally chatuna yaningdaba phongdokpa loinana makhoibu tekta kaidana thador kadabani haina kholau kya lauduna rally chatkre Imphal mayolda leiba Johnson High Secondary School CC High Secondary School Amadi Anand Singh High Secondary School gi mahiroi singna Johnson High School dagi ngarang mayum dagi thokhibragi mari mokong khangdana leiba mahiroi anibu phajin khiba yaningde finally ama Kaisampat tam laki Kaisampat hodam lerak machidagi amuk Johnson School tamna kholokaya lauduna lakpada Kaisampan junction da police ta thatuna thamki Mahiroi sing aduna makhoi irang sagat pelak banate ekhoi gi lambi thadopio haina nakal ani gi marakta wari sanaki adu police na makhoi na chatkadar lambi adu atopada chatkinana ba haiki maduda mahiroi sing aduna makhoi gi lambi thatli haina surok mayai da phamjin khibadagi miyam gi chatok chasinda apan bo oi khibaga loinana traffic jam thoki tungda Imphal West ki SP Sivakanta laktuna mahiroi sing adubu chatkinana ba phongdok khibaga loinana masing yamlaba police na wahangbam laikai lambi romda mahiroi sing adu hoidokhi rally adu saruk yakhiba Johnson School gi mahiroi amana phongdok kibada haukiba July gi haugalakpada mahiroi nupi yona mahiroi anibu tamthina hatok pikibata natana hojik phawba makhogi hakchang phangdana leiribani marak asida ngarang mahiroi anibu amuk phajin kiba asi yaningde Lengakna makhoi anibu tekta kaidana imung manungda sinabiu amadi masida chenariba singi mathakta akanba action lokat piu phongdokhi Really say ngarang khong khong na mang ka mahiroi ni do na wana ada really ado hanagi mai ni mang ka dili manang do na ngarang ni
ꯃꯥꯡꯈꯤꯕ ꯃꯍꯩꯔꯣꯏꯒꯤ ꯇꯧꯁꯤꯟꯕ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯊꯨꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯤ Sakangdabasingna kidnap tawkre haina singnariba ngarang November tang 5 dagi mangkraba maitai nupa masa ani Avinash Maibam sahi 13 amadi Ningthaujam Anthony sahi 38 gi cell phone meoi kharana atamnana Senapati district headquarter da thadarambabu Naga People's Organization NPO Tahamjam Senapati na akan mamongda condemn tawrotli NPO Senapati gi Information and Publicity Wing na thadrok pachirol amana hai thawong asi Naga Kanglup ani gi marakta thokliba lan asida singsinnanaba hotnaba amadi tongan ba Kanglup singi marakta bhab tanadaba thoknaba sinbani Senapati da leiba Naga singna hobadai hauna neutral oina leirakli adubu mathong hoktaba meoi kharana Naga singbu irang asida yahonanaba hotnaduna lakli asigumba thawong kya miyambu lana lamjingnanaba hotnaribasi NPO Senapati na condemn tawi amadi masida maral leiba chenabasing lemna tharoi haibaga loinana lan tawnirba Kanglup animakna Naga singbu wathok asida singsin bidanabasu khangalakli MLA Lamsang Assembly Constituency and Rajanga Nupamsa ani Akham Awang Lekai Imphal West tagi Avinash Maibam amadi Ningthaujam Anthony gi mama mapaga loinana ngasi Manipuri Governor Anusia Uike ga unaduna ngarang Nupamsa ani mangkiba adugi matangda paudambaga loinana memorandum amasu pisinkhre Governor ga unaduna wari watai sanaba aduda Governor na angang Nupamsa ani adu mangkibagi matangda warol sin khanghanaba hangki amadi Governor na Manipur gi DGP Sri Rajiv Singh da phone da wari sanabada angang Nupamsa ani mangkiba mafam ni chingniba singda combing operation chathari haina DGP na thamlaki hairi thodo adubu Governor kanna yaningdaba phongdoladuna angang ani adu phangnanaba thibada maki maikai degasu pangba yaba mateng pangani haibagi thajaba pirakhi Border Town Moreda Manipur Lengak na masing yamlaba security forcing thajingduna combing operation tataduna terroristing tathok nanaba akan bathok lokhalakpadagi Indo Myanmar border lanthoklaga Myanmar da chensen kiba kuki militant sing Myanmar army na kaptuna hatkibagi thodok thokhraba matungda khulai kya amasu Myanmar army na ngarang phagatkhre haidi Myanmar Lengak na section thorang lokhalakpagi matung ina Myanmar border sil toksin khre loinana border paring da Myanmar rom thangwan nakal da akan bamong da ngak sen bagi thabak paikhat bahokre border sil toksin khiba asiga mari leinana more gate number 1 amadi 2 ngasidagi matam kaktana thingjin bagi thabak saksin khre loinana Myanmar Sagang region gi sarukta kuki militant sing sangsin duna leibra haiba khangdok nanaba akan bamong da combing operation sing chathaba hokre hairi Imphal East District ki Khundrakpa Maning Lekai gi akoiba mafam singdang asi ayu pung 3 tagi 8 makhai fawda Imphal East District Police ki Additional SP Ops KS Hirojit na lusing duna Commando Imphal East ki kangbuga loinana operation chathakre operation aduda Khundrakpa maya lekai da leiba mang amagi mayada lotuna thamlamba khulai kya phagat pangamkhre operation aduda yum humudra rom changduna yum singduda leramba mioi sing amamta oina masak khangdoki adubu mifa mipun gi pawdi lekhide ngasi operation aduda recover tok bangam khraba khulai sing adudi SMG carbine ama ahangba magazine ahum ringa loinana hand grenade kunthra taruk tube launcher ama insas LMG magazine ama tarahumdoi insas rifle gas cylinder cap mari 7.62 SLR ammunition charger clip taret 9mm revolver maru humphumdoi ahangba nongoi maru hapnaba box ahum amadi anti riot cell taruk ni phagatlaba khusukulai sing makha taba thabak lokhatnanaba hangang police station da sinakre hairi Imphal West District ki banong chanba changangai maning
Bisal Law College Banakta Miwi Ama Sakang Dabasingna Makong Yet Nomaina Kaplamle Todo Asi Ngasi Upung Mga Makaram Tawa Matamda Tokibani Masakang Dabasingna Nomaina Kaplam Labo Miwi Asi Kwakaitel Akham Lekai Dagi Akham Ringo Sahini Pumari Apokpa Nilamani Kawi Todo Asi Pau Fangbadagi Mafam Aduda Imphal Police Station Gi Tim Sangchinduna Asok Miwi Asi Hospital Da Pukhat Kre Hari All India Football Federation AIFF na sinduna Gujarat ki Vadodara da November mapal dagi pangthokadoriba I League 3rd Division da saruk yaruna ba Bisnupur District ki Klasa FC Kainau gi team ngasi Manipur lenga ki Youth Affairs and Sports Minister Govindas Kontau Jomna yai phamanghol pibaga loinana lamthakre Klasa FC Kainau gi home ground dagi officials sing yauna players sing lamthabagi thorom aduda oinam kendra gi hanagi MLA Laisram Radhakishore DSF Bisnupur gi President L Naba Secretary N Mangi amadi Joint Secretary K Deepak O Suhas Chandra amadi TS Dhanachandra amadi Kainau Gram Panchayat ki hanagi Pradhan L Revati Lemasu saruk yaki lamthaba aduga maru leinana Yas Minister Govindas Konthauduna Pondok Kibada Manipur na Malayamgi Mamangda Sana Khotna Amadi Hiram Kayada Saktak Tuna Lakli Gujarat ki Vadodara da November Mapaldagi Hogodoriba I League 3rd Division da Saruk Yananaba Bisnupur District ki Klasa FC Kainau Amadi Imphal East ki KIYC na Saruk Yagadoriba Asida Manipur Government ki Maikai Dagisu Chief Minister ga Tanaraga Pangba Yaba Mateng Soidana Pangnanaba Honagani Sanaroi Singh Nasu Thawai Yauna Manipur Kidamak Amadi Club Kidamak Asway Ngam Yaudana Sanabiu 3rd Division Asida Mai Factor Manipur Ima Kidamak Mingchat Purakpa Ngamnanaba Hotnaminasi Hainasu Pokning Thawatki Goa gi Fatorda Multipurpose Hall Margao da Pangthok Liba Kunthatre Suba National Games Saruk Yaduna Sepak Takraw da bronze medal Phanglakiba Assam gi Nupa Amadi Nupi gi Sanroi Singbu Rural Development Committee Lakhipur Khunau Harau Taramna Okre Games Asida Assam gi Nupa gi Timna Manipur gi Makutta Kumathoi Taramathoi aduga Nupi gi Timna Manipur gi Makutta Kumathoi Taramapanda Poduna Third Taraki Rural Development Committee Lakhipur Khunau na Sinduna Sanroi Singh Okiba Thorom aduda Oinam Birmani President RDC Masnam Nabasandra Vice President ACSTA Raskishore Singha Advisor ACSTA Sagol Sem Birchandra Tim Coach Ilangbam Sunil Singha Assistant Secretary ACSTA Ilangbam Padmini Senior Sepak Takraw Player Thonawjam Surjit Member ACSTA Niprendra Sharma Advisor RDC Kabrambam Anita JPC Nasingbana Dais Tapamki Institute for Manipuri Dance Maitai Jagoi gi Chahi Yangkai Suba Golden Jubilee Kumonga Mari Lenana Dongsup Bangla gi Santiniketan Sisjoni Silpo Ramda Numit Ni Subna Makal Kya gi Thorom Pangthokre Hodokpu gi Thorom da EZCC Kolkata gi Director Ashish Kumar Giri Jain Manipur Dance Academy ki ex-director L. Upendra Sharma Poet Aniruddha Roy Eminent Scholar Dibab Prasad Jana Assistant Professor Sumit Basu na Singba Saruk Yaki Thorom da Maitai Jagoi ki Founder Guru Devjani Chaliha West Bengal Governor Dr. C.B. Ananda Bose Kendra Lengaki Mantri R.K. Ranjan Amasung 1999 da Santiniketan da Ahanba Manipuri Jagoi Hodok Piramba Nritya Guru Rajkumar Budhimantagi Masunipa Tripura dagi RK Tarunjit ki video paujel su tahan ki Aroiba Numitta Guru Devjani Chalihagi Thabak Thaudang kaya da haiba documentary film amasu utki hari Moirangkampu Union Club MUC Moirangkampu Development Committee MDC Moirangkampu Nupi Thaudang Luk MNTL na punna kusam naduna ningtham tha changlak pasida relief camp ta mateng pangbo oina relief camp mangada blanket mateng pangkhre youth hostel da hangliba Miron Bisingi relief camp
Nongada CSC da hangliba relief camp Porampat State Veterinary Guest House da hangliba relief camp KB Haikam Patta hangliba relief camp amadi Chalo da hangliba relief camp ta Tengbang Polam Kusinabagi Thoramga Mari Lenna MUC gi VP Marangthem Surkumar na hai Manipur da Kuki Singh na Chathrak Libalan asi accident aggression yaure haina Union Home Minister amadi NIN yauna tongan ba maike dagi phongdorok ba leibasu ngasi fawa accident aggression gi mathakta Indian amadi Manipur lengang na action amata lokat pa udriba asi karigi no haiba miyam da chamam na faure defense minister na su poppy cultivation manghanaba hotnaba da aircraft sinnagani haina lauthokrabasu ngasi fawa thabak oina paket pa ude masida sunatana lenga Pairam Daida Loki Wasat Adugi on the Tainabada Kuki MLA Tarana separate administration Talak Liba Asida India Amadi Manipur Lenga Nakarigumba action Amata Loudaba Asi Nuaite Haiki masi akoina khangdra lairo poni da action di su udaba proof ti mayam ma piraga ena mayam na piraga adani mayam piraga action di su udaba se koi karigunu masi gyan ta daba adigi amana akoina poppy thabagi matang defense minister rasna na yam fazana clear cut high kare koi chopper sin abo oro plane sin erga mayam da loina bang poppy mayam do hat kani hingal loi haire dubo state government go policy karino makata na high ke du thabuk en onto ko ju udi aduna koi narco terrorism maru phone ko chai muta chai batar di poppy je maru phone muta padaga oi masi ju ta honjani duga Amarom the MNTL ge secretary W Pulka na hai ningtham ta yosalak pa asida relief camp sing da laidiba singi awabada khangladuna angamba mateng khara oiribasu pangge khanduna yamba yamdaba thidana mateng asi pangbani relief camp ta laiba singi awabada MNTL MUC amadi MDC na saruk yagani makata na su mateng pangani haiki tamjari baje koina ningtham tha sangak pasida relief camp da laiba mioi singse ingam gani makoi da ingam gadaba makoi da waram gadaba do aikoi da su saina chana phagjabaduna maram oiraga aikoi ngasi makoi yamna yamba kudol poti nate adu oitarga su aikoi su makoi gi damakta support tawi haibado khanganing bagi damakta aikoi na makoi khuding makta koina kudol macha amam che tamjabani Manipur river ki mathak saba wangu sithek laikai gi belly bridge ki phim ka hena sokchin khibadagi miyam na satok sasin da awaba amadi khudong sadab kya mayok na dun leiramba adu sugunu kendra gi MLA ke Ranjit na achangba sempham puthopiduna lamdam dugi miyam ga loinana thong semjin khre belly bridge adu semjin bada yaukiba TS Daman na phongdor khibada sugunu kendra gi MLA ke Ranjit na matam amada works minister oringaida belly bridge ki thong asi sabirambani thong asi chahi yamlabana matam gi oina miyamna chatnariba upak yaraktaba matamda mari leinabasingda sembinanaba haijarabasu sembidabadagi MLA ke Ranjita lamdam sigi miyamna haijabadagi MLA na miyamgi awaba ubiduna thong asi mamangsu adum sembirakibani TS Daman hai lowlopa matam yorokpasida lomi singna thong asi lananaba hotnabada kudong sadaba kaya thengnagadaba kaya singjauna lamdam sigi miyamna yamna hena maru oiriba CIC Wangu Laifam Hospital da kumbi kendradagi thong asi landuna lakpa khaktanatana tongan ba pham singdagi ana layangba lakpa singda yamna sauna kudong sadaba mayokna halamba kaya adu thong asi semlabanina miyamgi awaba pumba koklagani haiduna MLA na atopa wangu da laiba Manipur river ki bathak saba thong ani wangu lupa maruk ki belly bridge thong amadi wangu hainau yam da laiba suspension bridge gi phibam soklaba upak singsu makata na semjin bigani haibirak pabu lamdam sigi praja miyam na MLA ke Ranjit pu apenba amadi thagat pa phongdorli TS Daman makata na hai lenga ki mari leinaba department na wangu da laiba belly bridge ani asi upak na thariba asi iron plate oina sindok pinanaba appeal torokli Tan bayarakaba hojik lo pandha orakpagi koi lo rokpagi technique ta sat bayarakaba ada maru oina koi wang lai from PIC gi ek opposite leiriba thongni asigi aili rosong ne no ba hai tare kubi kendra to tongan ba kubi kendra rongi aduga champu gi side sagang rom dai dagi patient de sida bayam lag pa sigi su maru yeng jaraga
कोई लेकाई मियामना सारदा सुमाय थोंग याद्रे है ना हाय जरो बदगी ओनेबे एमएलए न पुथोकरगा जो हजिक लेकाई मियाम ना मपुत खुलाई पारगा ngarang dagi kanna siamba chathajarapasi hojik thongji takai lochale yaduna mari leno department na chu hariba thongjing asi matam gi maintenance tawbira mathapu paiki Mitei irol iek loina silol apun buluk milal kanglai pakna landam sida lol amadi mayak chawat hanaba hanbalai tana chanchilak pakhongjangi manung channa lamjam sida sinariba signboard banner hoarding advertise backdrop kuding maki makok ta chawna haibadi makhada thariba mayak tagi ahum thokpagi ani mitei mayak na chawna thagadabani haibagi matangda milal gal amdam asagi flex kap liba isin naw singa tangkak anirak phaminaduna hairi wafam sing asik ngakna chatpa haina yanaki adu laibak thibadi handaki thokliba kuki narco terrorist singna maitai da atamna chatharak liba langi khudong saba lawraga hojik miyamda khangananaba theliba signboard banner hoarding advertise khuding makta mamingtagi oina mitei mayak asi pikna yaudaba yadabagi mawongda yawriba asi milalna yangchinba howba loina flex kap liba proprietors singa phaminanaba tawragani makhoi sing adugi mathakta milalna kari thabak lokhatpa yabage habadu kupna khanaragani haina milalgi secretary publicity gi chirol amana phongdurokli chirol asina makha taribadi lengaki loisang singda sinariba se khudingmakki makokta chawna mitei mayak yahon bigadabani masigi matangda sum milalna yangchilagani lona landam asigi mapam ayamada thetlaga sinariba lekai gi lerak singda land 1 2 3 haina tharibasing muthatlaga imalol thaba horgani masina lamdam sige imalol mangki gadabadagi kanbangamgani milalna chanchilakadariba khongjang asida laikai gi club maira paibi singasu sogat piu haijari masi kalhoudragadi noma natraga nomadi imalol asi malemdagi soidana mutkhirgani masi thoktunanaba milalna khongjang asi tangai fadana lamdam sige mafam ayambada chanchinanaba sem saba hobuni haina su milalgi cherol sida palakli Thawal district ki Moijing Idiga road laiba mathol ama wangba kachagi yum ama ngarang maina tumna chakibada luhonggadaba nupi anigi langduna thamba on pot yauna lupa lak nifuromgi malsang maina tumna chakre yum adu Thawal Moijing Idiga road tagi Muhammad Mahibur Rahman sahi humpunipan apokpa laikhidraba Muhammad Nazir Khan gini hari Mahibur Rahman gi machanupa Wahidur Rahman na ngasi paumi singda phongdorokpada electric short circuit tagi haurakhiba mai adu ngarang nongthil pung mari rom tarakpada mahaki apokpa amadi masannupi na urakhibani law matam oibana yumdami leitaba amadi una floor tawba mathaktagi horakpa oibana mai chak le khanglakpada matamda ka hena chakshilamba mai chakpa adu kanba ngamhodabani mai chakpa aduda sen oina lupa lak amagal sing control doiga chamri yankai sana mohor manga upu kangthol on pot ki polam sing imung gi pochai kya yauna lupa lak nifu gi malsang sing amang ata thokre hojik imung asigini haibda karigumba amata lehodre manipur lengak amadi mai leinaba authorities singna miyang sangbiduna mateng tawbiu haina wahidurna manipur lengak amadi miyang gi puning chingchilaki imung manunggi miyoi sing khudakki leifam safam oinanaba wagi sang ama laikai adugi yamlaw miyam laktuna sananaba hona hori maduda Yoramba Moijing Gram Panchayat ki Pradhan Abdul Warisna phongdorokpada electric short circuit tagi oigani chingnaba maina tumna chakibadagi awaba taraba imung asida Manipur lengak amadi bari leinaba authority na athubada miyang sangbiduna mateng pangbiu loina landam asigi pukchan chawrba singnasu mateng pibiu hainasu miyamda appeal torki 40 lakhs muk tagi di tadana mangta e haina adumaina ikoi panai masing pada asuyamna chawna mangkraba oibanina sarkar gi maikai degi mari leinaba authority na miyang sanction biraga karino pangba yaba pukatpa yaba masigi mateng simatang panganingi natragadi makoi haujing mak changaga leibi yabagi fibamda leitre kungi misingnadi khara makai yengchanli aduna mapung oibadi ngamdabanina koigi sarkar gi mai Manipur Students Federation MSF ki Trampal Suba Federal Council na chiznaramba letterhead amadi receive khudakta gi chatnaroi anoba letterhead amadi receive chatnaragani haina MSF ki General Secretary Sundar Khuman na lauthokre
hiram asiga mari leinana ngasi Kwakeithel Thongaujam Laikai da leiba MSF head office ta pangthokpa pawgi mifam amada mahakna makhatana hai Manipur leingakna hangdokhraba temporary shelter home sing yauna atai semgat sagat khraba fabricated home sing mahiroi lup ama oiriba MSF na akan mamawangda yengchilagani Manipur da hujik thokliba thodok asina maram oiraga lanjanar laba mahiroi singna tamliba school sing lup asina athubada yengchilagani loinana sahi kayagi mamangdagi hauna mahiroi lup asina changchilakliba aikoi lairik ningthina tamsi haiba academic campaign hena kansinba oina school college amadi university sing awangba thakki survey chatharagani haiki makoi khudong chadaba sing adu koknaba MSF na honna jagani loinana MSF na lisang sin na aikoi chathaduna lakpa academic campaign aikoi lairik ningthina tamsi haiba academic campaign adu gi makada aikoi gi school college university da laiba mailosang sing adu da chatuna aikoi school survey ma haujaragani afaba awang mathaki mailosang amam oinaba MSF na honna jagani haba wafam sing asing gani gi media gi sinau sing mafam da thamja adu Uttar Pradesh ki Azamgarh da leiba social literature amadi culture gi hiramda maru oina kala sanskriti chakut anaba hotnariba hunar organization haiba apex body asina wangoi da leiba Manipur Theatre Academy matagi director Sarungbam Birenbu chatliba sahi 2023 gi December 16 tagi kuntra phawba Pratibha Niketan Inter College Atlas Pokhara da pangthokadaba thoram amada hunar Natyasri National Award piduna ikai khumnagadori award asi Sarungbam Birenna matam sangna Manipur Theatre chawkhut anaba honnarakpabu sakhangduna pirakpani ngasi numit yung mamatungda Delhi amasung masigi anakpada leiba city singda magnitude mga dasmik taruk yauna yuha hakre Nepal dana numit humnigi manungda anirik suba oina yuha hakre National Center for Seismology na haikibada epicenter na Uttar Pradesh ki Ayodhya dagi awanglomda kilometer chaniga kontra humdoirom lapam humda oiki yuar kan hakiba aduna Delhi amasung National Capital Region da leiba miyambu kihan ki yum singdagi masing yamlaw miyamna jantok naraki hokiwa irai namita magnitude taruk dasmik mariyona Nepal da yuar habda miyoi chamag yangkai taret sikrabani madu lisingani taramagi matung dagidi Himalayan Nation gi khwaidagi sathiba yuar haba oikibani Nepal asi malem gi khwaidagi yuar haganba lebak singi manungda ama oiri Delhi liquor policy case kamari leinana Enforcement Directorate idina mahakpu wahang pahungnanabgidamak saman tawrakhrabagi matungda Delhi Chief Minister amasung Aam Aadmi Party AAP Chief Arvind Kejriwal na mahaki party MLA single loinana ngasi meeting ama phaminakre mahakpu saman tawrakhiba illegal oi amadi rajniti gi thong amani haiduna Kejriwal na chatkide BJP na haijabadagi mahakpu kaurakhibani haina su mahakna phongdokhi Delhi liquor policy case ka mailena Delhi gi hanagi deputy chief minister Manish Sisodia amasung AAP Rajya Sabha MP Sanjoy Singh di idina fakrabani April da case aduga mari lena Kejriwal bu Central Bureau of Investigation CBI na pung mapallom chupna wahang pahang tawkrabani lisingani kunmari da pangthokadaba Lok Sabha mikhal gi mamangda BJP na opposition gi luchingba singbu phana nabagi thorang tori haiki Central Prop Agency singnadi liquor license pibada chenja chumja tawduna selgi dabak yengduna piki hairibani adum oinama AAP gi makai dagi di hairi wafam adu yakide revenue hangat anabgi dabak anobo policy adu semkhibani haiki ngarang Israel na Gaza gi refugee camp anida air strike chathakibada mioi kaya ama hakre haina Gazan health officials singna phundokre amaromda Israel gi troops sing Gaza city da pungni phuni pangi manungda changlabayai haina Israeli media na phundokre Israel military na Gaza city question don thamle haina lauthokra matung tha asigi manungda Gaza city da ahumlak subo oina phone line phone khidre hojik pawda Israeli air strike da Palestinian lisingma panchatret sikre amaromda Palestinian telecommunication company Poltel na haikibada telephone landline sing ngarang Israel site shutdown tokro matung ngasi Gaza da
cell phone amasung internet service piba hore hari aroibada mario pau amuhanna Arambai Tengol gi wasak lo bucat kiba mahir nu pomsa ani thiba khangkidre mahir kyana makoi bu tek takaiduna thadok karakadabni haina kholau lauduna rally chatkre I League 3rd Division da saru yarunaba class FC kainok team ngasi Youth Affairs and Sports Minister Govindas Konthau Jomna lamthakre Maitai jagoi gi chahi yankai churapagi Golden Jubilee thorom numit nini phangthokre loinana ngasi Delhi amasung akoi bada leiba city singda magnitude 5.3 yauna yuar hakre ngasi damakta di paudam pijaba matang asira loishinjare mejang tabiri ba khwai punapu amuka hanna khurumjari